LPG booking की anouba kanglon register mobile number da miss call PU IOC ne semlakpa anouba kanglon na Manipur da LPG fangnadabagi achouba wathok ama lakkadouri leibak asida oil amasung natural gas ki awatpa amata leite miyamna panic buying tobiganu haina yamna kanna lauringai cherakta Indian Oil Corporation na nauna semlakpa kanglon amana Manipur da LPG fangnadabagi achouba wathok ama lakkadouri consumer amana tha marigi mamang da book tawkhibani hojik phawba LPG thinbiraktre habagi wakat tararoi masina taklibati anouba booking bagi kanglon ama nauna chatnare kanglon asigi matungina consumer aduna gas agency aduda mangjawna na pikiba mobile phone number aduna phone number 8927225667 da miss call ama pibigadabani miss call adu pikraba matungda pung marigi manungda delivery authentication code DAC ama message oina lakani message ta yaurakpa DAC number adu nahaki yumda LPG cylinder thinba lakpa miyoi aduda amuk pikigadabani adubo DAC phanglagasu LPG cylinder refill tawraga yumda thilakpagi matam adudi numit marini ki matungdu oiba yai agency adu leiba stock ki maka pongani hari domestic consumer makhal ani sui amana general domestic consumer aduga atopa amana ujwala domestic consumer haina khangnei refill cylinder ama phanglaba numittu dagi numit 15 ni sudriba fawa general domestic consumer singna atopa miss call ama pibada lawroi aduga ujwala gi oina numit 95 ni gi tungda miss call pigadamani general domestic consumer amana chahi amada cylinder tara nithoi refill tawagi kudong chabalai aduga ujwala gi chahi amada refill tawba cylinder taret tagi hen pide Imphal gi distributor amaga wari sanabada mahak nahai LPG marang kari ngai dadi miyam gi apamba matung ina cylinder sing refill adum tawrami amukta da tarani thoi pibo phawwa adumak yawi adubo hausiki anuba kanglon ama lakibadagi LPG distributor singi khut amata changba yadre Imphal da leiba IOC na sungamdre India pumnamaki oiba thausil amada Mumbai dagi chalai rakle miyam na miss call pin naba number asisu Imphal do operate tawde Mumbai da tawbani makoina pung marigi matungda magi agency sing adu khangdoklaga cylinder sing pinanaba sinarakpani madu yenthokpagi thodangna makoina lobani mahang makata na hai gas agency sing da staff famba ngamdre miss call yamna pirabani adubo DAC code number lakte aikoide anouba kanglon adu laktringaida book tawkhiba thamari pharabani aigi chak thongningai gas lohaude haibana chingu pressure mayam asina haujikti agency ka consumer singa gi marakta phuna chainaba thokadore